MAMI TV News miteng tabiriba khwai pumnamakpu Khetrimayum Angelina taramna okchabaga loinana ikoknona khurumjari. Ngasigi oina MAMI TV na khomjinjaba paudam lobirasi. Haukiba pun kunmari asida thokiba thodok wathoksing ahanbada poknafam pauchedagi lobirasi. Imphal pusalakada medical gi polam sing kangpok pida mai thakre. Mau bus service chatkidre Chochanpur chatkiba mi tongdaba bus kangbai dagi mamai leiraga halakre. National Highway anida Imphal tamna purakadaba medical gi polam sing kangpok pida kuki militant sing ni singnaba sing na mai thaloktuna amang ata thokankre. Marak sida government na lokatkiba MSTS service ngarang ahoba numita mai pakidraba matung ngasi mau foba bus chatkidre. Chochanpur tamna chatkiba mi tongdaba bus adusuk kangbai dagi mamai leiraga Imphal da amuk halakre. Pao sina ponofam gi headline oina fongli. Mayol gi khongchat kumbi fauraga suknu assembly constituency yokre. Apun bagi panggal sagat na bagi pandamda mayol na sinduna tha sigi kundagi kanglada gi khongsan ba hokiba Manipur kunagi anowa lango na bagi paujel puba lamsang khongchat asi Bisnupur district kha thangba saruk kumbi assembly constituency thunglaba matung Kaksing district ki suknu assembly constituency yokre. Pao sina ponofam gi ani suba headline oina fongli. Kwathada security ki fibam yengsin kre sana thakna polam sing yen thokre. Tengnopol district ki manung chanba Kwatha khul gi deploy tawriba state force ki fibam yengsin baga loinana kunja sing gi sana thakna bagi polam sing yen thokre. Ngasi manga suba IRB ki commanding officer Haisnam Balram amasung additional SP More Oinam Sukumar gi luching makhada special commando Tengnopol district commando More police amasung manga suba IRB gi apunba team amana Kwatha khul area da domination patrol tawbaga loinana mafam aduda handak hangdokhiba state force ki outpost fibam yengsin ke khongchat aduda post aduda leiriba state force singi masagi matau ningthina amadi section na pangthokpaga loinana khunja singi tangai fadaba matamda mateng pangnaba pautak pi ki hairi pausing asina ponofamgi maru oiba paw oina fongli Matung tarakpa sidi huyelan pau chedagi amok lobirasi. Manipur lengang Chochanpur tamna chelan kiba bus amuka su Assam Rifles na lamkhang dagi halalakre haba paw sina ngasi huyelan pau segi ahan ba paw oiduna headline tawduna fongkibaga loinana mau phobo chatkadaba passenger bus ti ahan numita kangpopida khudi thibadagi anirsuna chatkidre amadi Chochanpur yongna changsin ba ngamloidoba oirabadi makhatana laktana ba miyamna lausilakre heba pawsina sabeline tawduna fongli me ahum dagi hojik phawda leptana chatharakni ba Manipur gi tamthiraba lan asina maram oiraduna numit asidagi Manipur lengangna service tawramba inter district passenger bus service leptuna leirakpadagi lengangna Christmas kumai gi yauna miyamna chathok chasin tawbada khudongsa nabagi dama ngarang dagi Imphal dagi kangpopi phawraga mau phobo amasung malom Bisnupur lalaga torbung phawgi marakta passenger bus service ani chalan ba horubada lamthungpam yogdana kangpopi amasuk Chochanpur gi ngangkaida khudi thibadagi halakraba matung ngasi su amuka hana torbung tamna thaujelubada kangbaida lairamba mapan suba Assam Rifles ki personal singna thinglaga mamai leduna Imphal da halalakre lan manungda pangthokpa exhibition da lanjena duna relief camp da leiriba artist amana yekpa lan gi photo sing ayengba singi mamit mabi tahankre Langi photo ani Manipur University of Culture na lupa lising taraga mga piram laga laikre. May ahum dagi sam sa chatpa kuki hingsa ya tamba karana mitay do onsen duna sa tharak liba tamthiraba lan asigi saitheng haktheng na fangduna mayum makai may thadok khivadagi lamboy khonang khongda laiba Trade and Expo Center da hingliba relief camp ta masagi imung manung loinabi amadi machanupi ge loina na changjafam logduna hinglakliba artist amana lan manung da pangthokpa exhibition da yekduna puthokpa langi photo sing uruba miyoy sing mamitagi mabi takhibagi mathakta langi photo ani Manipur University of Culture MUC na lupa lising taraga mga piram laga laiduna pukre. Artist Laisom Ritu Sandra Masamuk University asida Master of Visual Arts ta ahum soba semester tamliba mahironi hairi. May ahum da Kangpopi district ki modbungda laiba masagi mayum inkol thadok lamlaga hingnana ba chelakibadagi hawratuna mahakna mayok narkiba tamthiraba lan asigi aki tuzung poklaba saktam singbu canvas ta yekthokuna miyamda utpa ani soba annual arts exhibition da langi saktam ani mayek sen utki exhibition asi palace compound laiba university asigi building da satharekibani hairi amadi mitai sing Kangpopi lan ba yadabada natana posai sing phawpa puba yadri lupa lak nimpuga manga rongi medical equipment sing Kangpopi da maina tumna thadokre Kangpopi laduna mitai sing chathok chasin tawba yaraktabagi mathakta mitai singi posai sing maru oina medical equipment sing phawba putok pusin tawba yadri haibagi khudam ngarang numitang Kangpopi district ki headquarter da national highway anigi mamang thangba sarukta laiba Thomas ground mayada lupa lak nimfu manga rongi oigani haina khanaba medical equipment sing petrol haijalaga maina tumna thadokibana mayek sengna takle Haiba pauksing asina ngasi huelan pausegi maru iba pausing ori. Makha chatharakpa oina Sangai Express tagi amuk lobirasi.
Tang taba lakhanabagi yungfomdi wari sanabani Himalay hariba pau asina ngasi Shanghai Express pauchegi ahanba headline ori. Manipur gi hojik wariba fivum asida tang taba fivum lakhanabagi yungfomdi wari sanabani. Maram asina nakal ani gi oiba wari sanaba haunaba hotnaba tai haina Manipur Public Service Commission gi chairman su oiramba thabaktagi potharaba Lieutenant General Konsam Himalay na fongdorokli. Tai san singdap ateng pangbiyo. Myanmar da hojik thokliba irang na maram oiduna Manipur gi Kamjong district ki mafom kharada lanjenarakliba lising taruk rongi manungda maitei jati ga sakchu fizet chakcha chanabi amasung haurak famanaba jati furupni hainariba Upper Burma dagi Taisan refugee lising amaga kumpu taruk yauriba asida Manipur miyamna mateng pangbiyu haina International Thai Maitei Association na fongdorakli. Lak taramathoy henbagi yungang manghankre. Hongkiba irai numita Imphal East District ki Takheldagi mafam adugi maira paibi amasung pambaina luchingba UNLF na fagalakpa lupa lak taramathoy henbagi yungang amasung beer ngasi yaripok ki excise station gi official sing amasung yaripok bamon lekai amasung kekru gi maira paibi lupki ima ibel singna thugaiduna manghankre. Hariba pau sing asina ngasi Shanghai Express ki maru iba pau oina fongi. Ngasigi oina Mami TV na khomjinjaba paudam matang asida loijere matung tarakpa paugidamak mideng taduna laibiyu mayambu amuka hana khurumjari.